ꯊꯣꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯃꯁꯥꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝꯗ ꯍꯟꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯔꯤ꯫ ꯏꯔꯥꯡ ꯊꯣꯔꯛꯈꯤꯕ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯐꯥꯎꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ SKTV ꯅ꯭ꯌꯨꯁꯒꯤ ꯈꯟꯅꯕ ꯄꯥꯎꯗꯝ ꯑꯃ ꯂꯧꯕꯤꯁꯤ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯝꯈꯩ ꯇꯥꯎꯟ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯗꯨꯅ ꯄꯣꯔꯣꯝꯄꯥꯠꯇ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯚꯦꯇꯦꯔꯤꯅꯔꯤ ꯑꯦꯟড ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗꯔꯤꯒꯤ ꯐꯥꯔꯃꯔꯁ ꯍꯣꯁꯇꯦꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯅ ꯂꯩꯉꯥꯛꯅ ꯄꯤꯕ ꯆꯦꯡ ꯍꯋꯥꯏ ꯆꯥꯗꯨꯅ ꯂꯦꯜꯂꯤ꯫ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯔꯒ ꯆꯍꯤ ꯑꯃ ꯃꯄꯨꯡ ꯐꯥꯒꯗꯕ ꯅꯨꯃꯤꯠ 4ꯅꯤꯈꯛ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯃꯣꯔꯦꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯃꯃꯤ ꯇꯥꯗꯕ ꯑꯁꯤꯗ ꯃꯩꯅ ꯆꯥꯈ꯭ꯔꯕ ꯃꯁꯥꯒꯤ ꯃꯌꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯍꯧꯔꯤ꯫ ꯃꯣꯔꯦꯗꯒꯤ ꯂꯥꯟ ꯆꯦꯜꯂꯛꯏꯁꯦ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃꯇ ꯁꯤꯅꯤꯃꯥꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯋꯥꯔꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯏꯆꯥ ꯏꯁꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯃꯥꯏꯅ ꯏꯆꯥ ꯏꯁꯨ ꯁꯦꯝꯗꯣꯏꯅꯣꯕ꯫ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨ, ꯂꯥꯟ ꯂꯣꯏꯁꯟꯕꯤ ꯁꯥꯟꯇꯤ ꯑꯣꯏꯍꯟꯕꯤꯌꯨ, ꯌꯨꯝꯗ ꯍꯟꯖꯟꯅꯤꯡꯉꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯨꯃꯥꯏꯅ ꯁꯤꯗ ꯂꯦꯜꯂꯗ꯭ꯔꯅꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯔꯒ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯉꯝꯃꯔꯣꯏꯗ꯭ꯔꯅꯦꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯀꯞꯇꯅꯗ ꯑꯗꯨꯝ ꯂꯦꯜꯂꯒ ꯁꯨꯝ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯂꯩꯔꯗ꯭ꯔꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯏꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯈꯟꯖꯩ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯍꯥꯏꯔꯗꯤ ꯄꯨꯔꯥ ꯖꯤꯔꯣ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯆꯥꯕ ꯊꯛꯄ ꯑꯗꯨꯃꯗꯤ ꯄꯤꯔꯤ, ꯐꯤꯔꯣꯜ ꯈꯔ ꯄꯤꯔꯤ, ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯑꯝꯇ ꯄꯤꯗꯦ꯫ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯀꯥꯕ ꯌꯥꯎꯔꯤ, ꯍꯧꯖꯤꯛ ꯃꯆꯥ ꯀ꯭ꯂꯥꯁ 3, 4 ꯇꯝꯕ ꯌꯥꯎꯔꯤ, ꯃꯗꯨ ꯑꯩꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯇꯝꯗꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁꯥꯏꯠ ꯏꯟꯀꯝ ꯑꯝꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤꯅ꯫ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯍꯥꯏꯔꯗꯤ ꯄꯨꯔꯥ ꯖꯤꯔꯣ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯆꯥꯕ ꯊꯛꯄ ꯑꯗꯨꯃꯗꯤ ꯄꯤꯔꯤ, ꯐꯤꯔꯣꯜ ꯈꯔ ꯄꯤꯔꯤ, ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯑꯝꯇ ꯄꯤꯗꯦ꯫ ꯑꯗꯣ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯀꯥꯕ ꯌꯥꯎꯔꯤ, ꯍꯧꯖꯤꯛ ꯃꯆꯥ ꯀ꯭ꯂꯥꯁ 3, 4 ꯇꯝꯕ ꯌꯥꯎꯔꯤ, ꯃꯗꯨ ꯑꯩꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯇꯝꯗꯕꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯒꯤ ꯁꯥꯏꯠ ꯏꯟꯀꯝ ꯑꯝꯇ ꯂꯥꯛꯄ ꯉꯝꯗꯕꯅꯤꯅ꯫ ꯍꯧꯖꯤꯛꯁꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯗꯦꯀꯣ? ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ꯫ ꯆꯤꯟꯗꯗꯤ ꯌꯥꯝ ꯂꯥꯎꯈꯤ, ꯑꯗꯨꯕꯨ ꯀꯦꯝꯞꯁꯤꯗ ꯑꯣꯏꯅ ꯑꯩ ꯏꯊꯟꯗꯒꯤ ꯅꯠꯇꯅ ꯀꯦꯝꯞꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯝꯇ ꯐꯪꯕ ꯌꯥꯎꯗ꯭ꯔꯤ꯫ ꯂꯩꯉꯥꯛꯅ ꯄꯤꯕ ꯆꯦꯡ ꯍꯋꯥꯏ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝ ꯃꯁꯥꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗꯁꯨ ꯅꯤꯡꯗꯣꯟ ꯄꯣꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯏꯟꯖꯥꯡ ꯅꯥꯄꯤ, ꯃꯅꯥ ꯃꯁꯤꯡ ꯊꯥꯕ, ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯂꯩꯇꯕꯅ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯥꯏꯕꯛ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯀꯨꯏꯔꯦ ꯁꯤ ꯂꯩꯔꯛꯏꯁꯦꯀꯣ, ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ꯫ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯎꯖꯗ꯭ꯔꯤ, ꯑꯩꯒꯤ ꯏꯌꯨꯝ ꯃꯥꯏꯀꯩ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯁꯔꯀꯥꯔꯗ ꯍꯥꯏꯖꯅꯤꯡꯉꯤ, ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯊꯨꯅ ꯊꯥꯖꯟꯕꯤꯔꯣ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯏꯔꯝꯗꯝꯗ ꯑꯃꯨꯛ ꯍꯟꯖꯔꯒꯦ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯁꯤꯈꯤꯗꯣꯔꯦ, ꯆꯍꯤ ꯈꯔ ꯂꯩꯔꯝꯃꯒ ꯁꯤꯈ꯭ꯔꯅꯤ ꯑꯩꯈꯣꯏꯕꯨꯗꯤ, ꯌꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯏꯁꯨ ꯏꯆꯥꯁꯤꯡꯁꯦ ꯃꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯤ ꯑꯣꯏꯍꯧꯒꯅꯤ, ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯣꯏꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯕꯨ ꯈꯔ ꯊꯨꯅ ꯍꯟꯖꯤꯜꯍꯟꯕꯤꯔꯣ꯫ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯅꯤꯃꯛꯅ ꯏꯅꯤꯁꯤꯌꯦꯇꯤꯞ ꯂꯧꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯕ ꯃꯇꯝꯗ ꯍꯟꯖꯟꯕ ꯄꯥꯝꯃꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅꯗꯤ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯆꯠꯄ ꯄꯥꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯇꯕ, ꯑꯃꯒ ꯎꯪꯈꯠꯅꯕ ꯂꯦꯞꯇꯕ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯃꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯍꯟꯕ ꯍꯥꯏꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯅꯨꯡꯅꯥꯡꯕ ꯂꯩꯔꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 3 ꯍꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ 2024ꯒꯤ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃ ꯂꯥꯟꯖꯜꯂꯛꯂꯒ ꯃꯦ ꯊꯥ ꯌꯧꯁꯤꯜꯂꯛꯂꯦ꯫
अदुबु करम मतमदा लोशन मंगमदगे लेंगांग न करम मतमदा कई थोरांग पखलकांदा इरांग असु तपथहलगा मखोइबु युमदा हलहनबा ngमनगदगे हाइबसी मियामना हंगरिबा ख्वाइदगी चौबा वहंग ओइरे एसकेटीवी न्यूज़ की दमक पोरमपाटगी खेतिमयुम प्रेमचंद इम्फाल।